Kakching langsai thounagi convenor yaona mioi ahum phakhibagi Kakching bazar total shutdown thoukre. Hojik Manipur da thokliba lan asida Kakching maikei da khun ngakpagi achoba thodang loduna lagliba langsai thounagi convenor khetrimeum Rajib yauna mioi ahum ngarang Kakching police na fajin khibagi wahodagi ngasi fajin khiba makoi ahum bo condition amata yaudana thadorokadabani haiduna Kakching gi miyamna Kakching kethel shutdown taubaga loinana Kakching police station da thomjinkhre. Thodok thokfam dagi phangba pawgi matungina Manipur da hojik thokliba lan asi loshindana Election tobikanu haiba pausel puduna ngarang langsai thaunana sinduna thobal amasung Kakching district ta chatkhiba peace bike rally aduga mari lena ngarang langsai thaunagi convenor bo Kakching police na wari sanasi haina kauraga fajin khibani hairi langsai thaunagi ngarang gi peace bike rally adu election code of conduct thugai haibagi maralda ECI gi instruction makha da Kakching police na phabani hairi hojik makoi ahumbu condition amata yaudana thador kadabani haiduna Kakching gi miyamna Kakching police station da sangduna lairi Miam gi luching bakhara changduna police ka wari sanari Akalam romda faraba mioi ahum adu video conferencing gi khuthangda CGM thobal da puthok lagani hairi